ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦꯕꯀꯣ ꯑꯩꯁꯦ ꯊꯕꯛ ꯆꯤꯟꯃꯟꯒꯤꯗꯅ ꯍꯥꯏꯗꯅ ꯀꯥꯟꯅꯕꯖꯥꯠ ꯅꯠꯇꯦꯗ ꯑꯗꯣ ꯃꯌꯥꯝ ꯀꯔꯤꯒꯤ ꯆꯤꯜꯂꯤꯅꯣ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕ ꯍꯧꯔꯦꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨꯁꯨ ꯈꯔ ꯁꯨꯝ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯆꯥ ꯍꯦꯛ ꯄꯨꯖꯝꯃꯒ ꯈꯔꯁꯨ ꯌꯦꯡꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯝ ꯆꯤꯜꯂꯦ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯩꯗꯤ ꯕꯖꯥꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯁꯨꯡꯉꯝ ꯉꯝꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯈꯔ ꯂꯦꯞꯄꯦꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯈꯔ ꯁꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯀꯦꯟꯇꯤꯟꯗ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯥꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤꯅ ꯌꯥꯎꯕ ꯐꯪꯖꯗ꯭ꯔꯦ ꯃꯌꯥꯝ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯖꯨꯂꯨꯕꯤꯗ ꯑꯣꯏꯅ ꯇꯥꯔꯦ ꯖꯨꯂꯨꯕꯤ ꯑꯣꯏꯅ ꯈꯜꯂꯦ ꯏꯆꯥꯅꯨꯄꯥ ꯖꯨꯂꯨꯕꯤ ꯀꯟꯅ ꯆꯥꯔꯤ ꯃꯌꯥꯝ ꯃꯣꯏ ꯖꯨꯂꯨꯕꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯘꯤꯗ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯍꯥꯎꯋꯦ ꯏꯆꯥꯇꯣꯝꯕꯤꯁꯨ ꯌꯥꯝ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯆꯥꯔꯤꯌꯦ ꯃꯌꯥꯝ ꯃꯥꯗꯤ ꯑꯊꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯊꯨꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯁꯦ ꯒꯨꯂꯥꯞ ꯖꯥꯃꯨꯟꯒ ꯂꯗꯨꯒꯅꯦꯕꯀꯣ ꯂꯗꯨꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯊꯨꯝꯕ ꯑꯣꯏꯔꯁꯨ ꯃꯥ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯒ ꯈꯤꯔ ꯑꯊꯨꯝꯕꯗ ꯑꯣꯏꯔꯒꯁꯨ ꯈꯤꯔꯁꯦ ꯃꯥ ꯑꯝꯐꯥꯎ ꯆꯥꯗꯦ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯊꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯃꯛꯇꯦꯕꯀꯣ ꯀꯌꯥꯁꯨ ꯆꯥꯅꯤꯡꯉꯨꯗꯦ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯁꯨꯝ ꯆꯥꯔꯛꯑꯦ ꯄꯥꯝꯁꯨ ꯄꯥꯝꯃꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝ ꯆꯤꯟꯖꯥꯛꯀꯁꯦ ꯄꯪꯍꯣꯡꯗ ꯍꯣꯡꯉꯛꯏꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯍꯩꯅꯗꯕ ꯍꯤꯟꯖꯥꯡꯒꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯆꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯣꯜ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ